Miyoibagi brain gi 60% amadi fat na semi aduga 40% amadi water protein carbohydrate amadi cell gi apunba na semi Eikhoi gi hakchang gi fattiest organ obtana tana high river fatty acid sing asi brain gi mathau pangthokpada maruiba thodang loribani marmasina Eikhoi na healthy oiba brain boosting nutrient chaba amadi khara khangjinba yamna dakar oi kudamoina khara hairabada salmon hairba nga asida omega 3 fatty acid yawi masina Eikhoi gi brain gi development amadi function da yamna maru oiba thodang loribani X yerum mamuta colin hairaba posak asi yawi masina Eikhoi gi brain cell gi marakta memory maintain tobada amadi communication da mating pang blueberries hairaba hai asida flavonoids hairaba antioxidant asi yawi masina Eikhoi gi brain da blood amadi oxygen leptana chelhanbada mating pang Eikhoi Miyoibagi Brain asi pokpadagi chahi 15 suriba phawbuna mafung famna semba loidri brain ama semka sagalakpa asi maninglomdagi hauraga mamanglomda loiselli marmasina frontal lobe or mamang thangba saruk Eikhoi gi planning thabak amagi thaurang toba amadi reasoning maram chana wakal khanba firep ama loba hairiba asibu control tawriba saruk asi iroi loibada mapanga kankhathali amadi semba loiselli habani Eikhoi Miyoibagi brain gi storage capacity asi virtually unlimited ni habidi thaudo amagi mamising memory kaya ama information kaya ama tungsing fan asi loiba naidi ngamkhai leite haina longnai research na hai madudi Eikhoi gi brain asida 86 billion neurons or nerve cell yawi haina neuron amaga loina samjinai amadi hairiba samjinafam or connection masing asi punna 1 quadrillion or 1000 trillions ni haina matamgi matung inna neuron sing asi connection toba asina storage capacity hanghalali bani Alzheimer hairiba disease asi Eikhoi gi brain gi neuron or nerve cell kayam aso open thokpa amadi mathau toba lepkhiduna brain gi function kaya amada maruoina memory da effect toba laina makhalamani Chaurakna Eikhoi gi spinal cord asi Eikhoina sahi mari surako matamda grow evolution gi habidi chaukhatpa sangatpa lotion ki habani Eikhoi gi spinal cord asida yamnaba nervous tissue singli amadi support cell chabun ama yawi haiwa ani asina Eikhoi gi brain dagi hakchang gi part mafam khudimakta pau thajok thajen gi thabak asi tawribani Eikhoi gi hakchang ga brain ga gi marakta pau faunabada maru oiba thodang loribisi spinal cord ni ALS or amyotrophic lateral sclerosis haibelena asina Eikhoi gi brain amadi spinal cord yauriba neuron sing asi sibagi leina ni masina Eikhoi gi control muscle movement da akaiba pi Eikhoi gi brain amadi spinal cord punna chaitheng anaba piriba leina atopa ma hayo hairabadi multiple sclerosis panba yai hairiba leina asida Eikhoi gi immune system na nerve fiber bu kupsaliba protective covering ajuda attack tobani or sokhanbani masina Eikhoi gi brain amadi spinal cord ani gi marakta fauna bada akaiba pi Eikhoi na tumlingaida matamda brain asi mathau tawi neurologist singna soidre chume haina hai madudi Eikhoi gi brain asi matam chubada active oidana mathau tawdana lei haina human brain asi chawrangna 3 pounds 1.361 kg lumi hai adubu size achobu apikpagi changna intelligence lawsing gi chang lepa yade anambana nupana nupidigi brain size chawba heli leingoi gi maru amagumna kupa brain gi tissue da neuron masing 1 lakh yawi aduga 1 billion synapses yawi prikhaba neuron amada natraga khara khakta sopa matamda Eikhoi gi hakchangda akanba safu anaba kaya ama thorakpa yai kudamoina hairabada stroke toba matamda blood na brain da oxygen yohanba ngamde marmasina brain gi cell khara siba yai aduga sirba mafam adugi mathausu mangkhiba yai manana Parkinson hairiba leina asi brain gi substantia nigra hairiba mafam asigi cell sibani sibadagi mafam aduna tawramba mathau kaya ama tawroktabagi leina amani human brain na 23 watt of power generate tawba puthokpa ngami masi light blood ama thanba ngambagi power ni hairiba power sing asi lainabagi damak Eikhoi gi brain asi matam sana tumba pothaduna leiba haibsi yamna darkar oi brain masa fanabagi damakta Eikhoi fazana pothaba tumba haibsi yamna tangai fade karigumba tumbagi chang watlabadi Eikhoi gi brain da Alzheimer haiba leina asi gi mari leinaba protein ama yamkhalaktuna leina asi Eikhoi da nahanba yai hangba yai madidi Eikhoi na brain healthy oina thamnabagi damakta nongmada pung kya tumgadage adult or ahn gi oina di 7 to 8 hours tumana khwaidi fagani